ngasi phong ki banu midang uram ki pause sing de yaw I pausing Manipur Circle News na myam da pautham jari ahan mada kangli pak ki mera pause de git lokha chira kanda mobile phone amadi smart watch huran mata sena bani haiba mioi mari phagat khare lupa lakh manga makhai rong gi mamal oigadaba mobile phone tara nipan amadi smart watch ghari ani huran khibaga mari leinana police na lokholak khiba case da huran bani haiba thodok aduda sena bani haiba mioi mari ngarang phagat pangam le hairi Police ki power sin hai phagal aba mioi mari adudi uripok polem leikai dagi hojikna thangaiban yumnam leikai de leiba takhelambam nongsaba sing sahi kunni lamsang bazar dagi pritam moirang them sahi tarani pani mayang langjing tamang sorok mapal dagi maimom edition sahi tarani pani amadi awang kuno maya leikai dagi laisram aku sing sahi tarani pani makoi mari dagi mobile phone tra mathoi four wheeler ama smart watch ama phangre hairi nakalam rom tangrang NIA na lokhat pa case amaga mari lainana mioi amasu Manipur police ki kangbu na fare hairi farba mioi aduna wangbal maning laikai dagi sagol sem sanato masing sahi kuntare ni mangon dagi mobile phone ama sim card anisu phagat pangam le hairi ceasefire tounakhraba matung nongmei kappa lepnakhre India amasung Pakistan lebak ani gi marakta ngarang nungthil pung manga taba matamda ceasefire tounakhraba matungda hojik fawba gi oina nakal ani gi marakta line of control da nongmei kappa gi thodok amata leitri adumakpo security force na border area da mikup na hom singna leiri nauna orakliba phibam asiga mari leinana Prime Minister Narendra Modi na chair loduna ngasi high level security meeting pangtokre meeting adu the Union Defense Minister Rajnath External Affairs Minister Joy Shankar Navy Air Force amasung Army Chief Singh National Security Advisor Ajit Doval Chief of Defense Staff General Anil Chauhan su saruk yakhi mifam adu the Prime Minister gi maikai dagi Operation Sindur da India gi force singna laukiba thodang adu busu thagatpa phongdokhi